Chief Minister N. Biren Lilong Chingjao gi Thoudok ta Leikhidraba Shinggi YUMDA CHATTUNA Leikhidraba Shinggi Imung Manung Unnakhre Leikhidraba gi IMUNGSHING da LEINGAKKI MAIKEIDAGI PIBA YABA MATENG AMADI THOUDOK ADUDA PHIVAM THINA SHOKLABA MEEOI da MASHA HINGJABA YANABAGI THABAK LEINGAKNA PIRAGANI HAINA Chief Minister N. Biren PHONGDOKKHRE Chief Minister gi Khongchat Aduda Lilong Sigi MLA MD Abdul Nasir Minister Govindas Konthaujam Minister El Susindro Minister Dingo MLA KH Ibomcha MLA TH Santi Amadi MLA Usam Devena Chingbaso Loinarakhe Khongchat Aduda Chief Minister N. Biren Minister Singh Amadi MLA Singh na Leikhidraba MEEOI Singh adugi Imung Manunga unaduna makoigi awabada saruk yakhe minor oina sokuduna soe adugo major oina soiba kangudo adugo sumoga sanaba oina life hingjaba yana ba kaino pekana ga tabuni lokoi me the cooperation lokoi me amna sumaina hangbi daga suri mi ko achumba ain yoiba log yoiba thabak ko sunona leibase masidagi ana loibo ai thagani ngai ni te no thase aduga lona aina chaba lakoi me am pami ba khoi me am pami to sangan ba abri sai sab char ko na ni